Pausade Oibamar with Pau Karab de Tozare. Mijoyum drug mahal Kiamarom, Zali note Abadi, Zali note number the sin of a polum singer Kwana Fagat Pangam Gre. Waron drugs ki Sarukamo Oina, Nasiyu, Anganba Nawalam Dida, Infalis, Police anti drug special team Amade. Yada Gyapun Batim Amana Irilbung Police Station the Konba, Urup Kangtak, Kaira Wumadi Kiam Gaida Satakiba Fresh and the Nopiyama Jonamio Om drug, Zalino Damade. Zalino Chabra Sinaba Polum Kavakon and Fare Hide. Mioshing Adudi Uruk Kakdak Dagi, Taslima, Sahikungamanga Saver Ale, Kiam Gaidagi Umar Amadi Kairao, Urup Laitan Makong Dagi Boys Akawi Hide. Police Dagi Pangpa Pogi Matugina offers and say, and but the Urup Kakdak Laiva. Taslima Hai Benefi Esikim da combined team Aduna Red Chatabada Puna. Gramon Fumok Oigada Hero number 4 Yawa Sapon Cape Manga. WY tablet listing home Champan Humpudra. Ahang ba valve packet home lupa sa mga gizali note bandal kun gataruk mobile phone ambari ko pertaw bangam kihare. Makatarak ko damhang na haidurok pagi matukina oinam laukon dagi boysa hairba miyo asig mayum da. Operation sa dabada SB tablet box sama heroin number 4 sapon cape ambaga kona na fake. Makata na zali note sing adubo print ka tauriba kiam kay litan dagi umar hairba miyo asiso. Zali note number the channel dagi police na pagat kibani hay na pau asina makatari. Makatarakwa atopa pauda. Zeri bamki nufi singkaktagi amakaktang hairaba. Kastorva High School da ozagi orpa kaya laibadagi mairoi sing mafungpana laik tamba fangdana laire mairoi lopmari. Zeribam district wana nufi singdagi oiva amatang hairaba mahitampam oiriva Zeribam bafwarada laiva. Kastorva High School gi haujuk oriba pibamasi manipurgi mairoi lopmari MSU MSF. Desam KSNS atuna hakteng na yangsin bada oza kaya awat paleram badagi. Mairoi sina mafungpan laik tamba fangdre ay bakang pangamle hari. Mairoi luk mari asna Kastorva High School asaki fibam yang sularaba matung tapami singki mifam amasu pang thoke. Mifam maduda Desam District Council Ziribam ki President LB Laksna hai ngasi yangsin kongsit chat pada school asiki awat foza kaya theng nare Marwin English Mathematics MRL mitai mayek harbasing asigi marungda mitai mayek harba subject asi anik boza tamtuna larik taklam bateng nare loina ne English subject asigi oza lairam daba dusu ogi basahi asigi me kun gatareta Directorate of Education S Manipurgi Director Nanda Kumar Singh na transfer order thokra patung asi phawa maut thabirakta banamaram warga mahiroi singna mai mafung phana tamba fangdana lairi haike Mana pamising da makata na fangdo kibadi masigi matung aukiba me kuntraga matoi de school lajege headmaster na JEO Ziribam da awat oza thapirana na ba iba zerol pisin kraba sunga si bawa miang jangbi da ba asi yamna laibak thibane asagama thonga sina lenga ki mairoi singdagi afaba mairoi puthopa ngamdabagi achoba marama mane school asigi oza mafung phana laitrabadi mutkhigadra haibagi me paiba pokle maramatuna athuba matamda mari lainaba sina miang jangbiyo Isa gi horupam bolo cinduna thamlaga mafu saning bagi wakalon thatok piraga ingna sikna laiminabana faroidra MNA Aukiba August kunda pangthu kiba Manipuri lon hanifan suba schedule da sankiba tharong kambari lainara wangang wada Manipur gi minister NP na phongdo kiba wafum singbo di Maidai National Assembly head office korai lamlong kaitel gi president kumancha ipomcha na fresh da thatorakwa schedule mara thagat pa phongdorakli loin hauzik oriba Manipur gi fibam asida isa gi Aurok pembolo sinduna thamlaga mafu saning bai wakalon thado piraga ingna sikna laiminanaba sinbana faroidra haibasu Manipur miyam gi mafam da thamlagle Zerola sina hai mamang thakda fan kiba Manipur lengha ke minister amatana phongdok lamdaba wafum singbo sempirena phongdok tuna asengba asumba kaya miyam gi mamang da thambi kiba adoba thagat pa phongdorakle loina na Maitai National Assembly gi maike gi lebak miyam gi wafum da wafum khara su thamlakle Madudi kumja lising amaga chapan ni foga mafanda Manipurna India da tin kiba matang aduga kumja lising amaga chapan humbudara ni toida Manipurna state fangi bagi matang pajaru pada lebaki akhang ahi singi pafam da thamlak libadi hauji ma Manipur miyam karma baike da ondu da chali bage khanda biyo ai koina miki hira tonglaga chalabadi thongning ba pantong da thongbadi oithokte maramasidagi yelho me asengba yekdare ki salai cha singdi Bagjauraba maremgi ifak thakda ifa iposina thambiramba hiang hiren tongduna Salivana dongwada aikhoina thungningsba pantongda thongba soifade Marmasidagi mafuni haina chawthokna makhofuna lawba ngamlaktaba si kari maramki ngamlaktrivano haiba thidokba mathau tadrivra haire
Maram masidagi mitopna jumbu tuda ngahek laitana karem kathaina bagi mohong mataudo lamdam masida kunda minariba furubsa khudimangna su tawroi dabani aduga mana isa gi horok pombolo sinduna thamlaga mafu saning bagi wakalon tathok viraga ingna sikna laiminaba sinbana faroidra haibu wofomsu manipur mayam ta thamlagle mahatarakwa atop pauda soibadagi Pakistan ki lamkhai manungda BrahMos missile kapsiluba Indian Air Force ki officer ahom thabak tagi lauthokre Saliba sahi asigi angan basarukda asoiba kharadagi Pakistan ki lamkhai manungda BrahMos missile kapsiluba Indian Air Force ki officer ahom thabak tagi lauthokre aina ngasi government na sengdokre sahi asigi March mapanda khudi khunan thok amadagi soiduna BrahMos missile ama Pakistan lomda kapsilubane ariba case asigi mari lainana court of inquiry amalin khatuna thodok aduki matangda thijinba horakhibane asoiba thodok adu kanagi daityano haiba khangnanaba thijintuna lakrapa matungda Indian Air Force ki officer ahomna standard operating procedure ngaktabadagi soiduna misala du kapsilabane haiba khangbangam ki an Indian Air Force ki statement amana phongdoragli tawdogadugi maru oiba responsibility asi Air Force ki officer ahom aduna pogadabani habase confirm tawbangam ki bani Central government officer ahom asibo khudakda makhoi famdagi terminate tawgre ngasi officer ahom aduda termination order sing adu bigre hairi Defense Ministry ki wafam ki matungina tawdogadugi matangtan ningam daba wafam sing Pakistan authority na phongdoke tawdogadu technical ki oiva aran bakra dagi thoki bani anasu sengdokli Nagalam maromda Pakistan linga ki wafam ki matungina di misana du makhoi ki atia ki lomkai sarokta kilometer jam khara yana sangsilaga taraki hairi Laimai dagi atiaromda foot lising nifu wangna paraki misala du paraki bagi konjel adu dagi saruk hom hiana yakna pasala ki hana su Pakistan phongdokli misala du da warhead amata jarokidaba maramna pokai badi laikidi hairi Pakistan ki foreign office na phongdok ki bada Islamabad da leiba Indian High Commission bo kopkatuna thodok adu ki matangda akanba mongda yaningda bo phongdok tuna protest tawki misal kapsilaki ba thodok adumak kahruba tawdana India na Pakistan ki nongthak ki lamkhaida lam hensilakpani anasu maral seki tawdok adu ki matangda investigation ama athuba matamda sathagadabani anasu Pakistan na taksilaki bani misal aduna maram oiduna Pakistan ki passenger busing amadi sadharan miham ki punsida khudong tiningai chawna tholamba yari bani anasu pendaba phongdoki Asingba section tabagi thong asina thogal lamba yaba fall sing adu kumna khantanaba thabak tawbada section gadabani anasu Pakistan India da warning tawrakhe matung tarakpada asingba makal ki kai huruba yauduna aki akang thogalakba ki thodok sing makatana lahendana phona phom thogi anasu Pakistan akan bawa phom thamge sahi sama kungani thoi ki manungda awang nongpok da record oina nongju gi chang khwaidagi hanthaba thengna khre minimum temperature su wangkhalakle India ki Meteorological Department IMD na thaturakiwa anoba pau amagi matungina haugibe sahi sama kunithoi asigi manungda sahi asigi July thada nongju gi chang record oina khwaidagi hanna taba thengna khre tha asida nong taba gi chang asi sada nifugambari divisit oiduna kyamna hanthana ta khre haire Laibak asigi atai mafam sing dadi handaki nongju tha asida mausa gum nong marang kaina taki anasu IMD gi statement asida valli handak zahi ge July tha asida India gi awang nongpok da nongju gi sang asi millimeter 234.6 khaktam goi ki harba sang asi haukiba kumsing lising amaga sa panchomna amadagi ngasi bobo ge record yang lakpada khwaidagi hantarabani haina IMD na magatare Mahausa ki wanete Manipur yauna laibak asigi awang nongpok ki lamdam sing da nongju fantha ta nong tabagi sang asi millimeter 424.1 oibani laibagasi ki oina punna yengbada haukiba July tha fawbada nong subagi sangase millimeter 327.7 ni ana record tawre haukiba sahi chama kungani thoi asigi asangba record yenglakpada haukiba July tha da laibagasi ki oina takiba nogi sangase sada daraga tarit helabani hari long varied average LVA asi akanaba interval ibdi tha natagna season ki oina akaknaba mafum kharagi oina dong tabagi chang record tawriba adubane Masih Everest over Ferroti sahi kuntra sahi yang kai at record topani haina IMD gi bawosin fondorgle Laibak asigi nomet over nong tabagi sangasi Everest oina millimeter 280.5 ni haire India gi Everest minimum temperature asisu haukiba kumsing disinga magasa panchumna amadagi record torapada degree Celsius 25.4 kakatuna laire haukiba kumsing dising amagasa fanifugani toide India gi minimum temperature asi degree Celsius 25.25 oigibani IMD gi report asigi makhatana hai India ki nongpok amasung awang nongpok lamdamda lairiva average maximum temperature asisu haukiba sahi cham kun kani thoi asigi manungda
Handang na khwaidagi wangna laiba theknari haukiba kumsing lising ani mafangi July thada record tawkiba maximum temperature asi degree Celsius 32.66 ni aduga handak chahi gi July thada record adu thugairaga degree Celsius 33.75 ta haigalakpa thengna ki haire India ki nongpok amsung awang nongpok lamdamda nongyamna likna takhiba asina maram oraga lau fanta matamda Lami sing da chawna sa theng biki mamang seul fawda phau hunkiba ki chang asi haukiba kumsing lising ani kunga bathoiga Yeng na pada saat kun gator ki sang dahan tarak pa thengna ki National Food Security Mission ki dashboard na fangtora ki Punjab, Haryana, Uttar Pradesh, Bihar, Odisha amasung Chhattisgarh gumba phau thaba state sing da nongling na takhiba na maram oitan labukta marung barang onbagi sangyam na nem na laiduna lami sing da aso basai theng viri anasu statement asina fangtora kle nong chu bagi mong matawda ahong ba lakfagi thong asi ahogi ba sahi yangkai ki oina record tawduna challe India ki ong pukta nong suba ki sang asi sahi kudengi asum antarak pa thengnai haina IMD ki Director General Marutin Nazoi Mohafatrana agency da phongtokhe Taliban na lengak wa Afghan da lanmi sin hanong mai fari nufi sin ha burkha manung da gi hendoktre Afghanistan da Taliban na lengak amuk hana farak pa ngambagi harau nungai bagi kumai tha asi August 15 da gi pangthok pa ukre atubo Afghan citizen singida bakta oinati karigumba makalgi harau nongai bagi thong amada pangthokna leire hauju su laibaga sigi lambi sorok da Taliban laiga ki lanmi sina madik jaba khulai sing paiduna koina chatun harau nongai ba phongthokli aduga nagalamorom da lamda masigi nupi oibi kyana burka chetuna karigumba makoi gi hak amata phangdana leire adubo laibaga sigi nupi nagrik singna de sungsoi chodana laibak asida hanagi madawgumna ingna sikna pan balengak ama hanjilaktuna makoi gi ningtamba phangani haibagi Asa hojiksu thadokri aire sahi amagi mamangda Taliban fighters na Afghanistan bo United States ki President Joe Biden na makoi gi lanmi sing ek lauthoki baga Taliban lanmi sing lebaga si pasindura makoi gi lengak salai ba hoki bane madamatu ki mamangda United States ki lanmi sing sahi kya Afghan gi lengak atu mateng pangtu ngak senduna lerak bane US na lebaga tu gi makoi gi lanmi ek lauthoki baga madu gi khudong chaba loduna Taliban sing na Afghan pumba kudum chansin ki tu na makoi gi lengak salai ba hona ba thawrang cha thake Aroi pada lising ani kun gama thoigi August taraga maga da mafung phana Afghan bo lausing dun Taliban sing ki leng trbalengak amba oina le kivani thawtoga du ki matungda Afghan lising kaya masagi baramdam adu ba thadok tuna yarfur amadi railway station sing da thomjin darak tuna atopa yongno laba lebak sing da chen khinaba hona rakibani marwen Afghanistan da miyam sing adu Taliban ki lengak adu pam da dagi makoi gi maramdam adu huntok lamlaga atopa lebak da chen ba hona kibani madui khudam haibo yamna dramatic over sin amada lebak adu bo Tadung dada bawa nabada asin ba plane dagi tahu bagi satam Kabul airport da uwa phangna ki ba adune bakoi mayam na chen na bawa nabada Afghan miwi kya lambi da siki kya aman hat ke madamado Afghan miyam gi de kwai dagi tam thiwa aki bagi masak waraba aki ba hai badu oi ki bane asum tawna sahi amagi mamang da forward Taliban na mafung fana lengak pai raba asde forward makoi na maramdam taduk tuna chen na da bawa riwa Afghan sing batang na tun makoi ba fazina da bawa na ba leptre Prophet ki wangang lubagi Raja Singh bo saswin tawkre Telangana ki lawmaker T Raja Singh na Prophet Muhammad ki matang da mathong cha da wangang ang lubadagi mahakwo police na fakhe mahakwo fakraba matung da Bharatiya Janata Party BJP na mahakwo suspend tawke Raja Singh ki wafam sing aduna Hyderabad irang thoktana Pradesh thana rakhe Raja Singh da thabo notice amada BJP ke Central Disciplinary Committee ki Secretary of Fathak na haikibada lawmaker aduna phongthokiba matsing adu party ki wakalon ki taiwana bane Maju tasena constitution bu khonggaw na bani makhata na inquiry sa thagada balairi amadi mahakpo party dagi suspend tawba loidana mangonda sina ki pathaba kudemak athuwa matam dagi lauthokle haike Mano namit tarani ki manung da mahakpo party dagi tanthok loidabagi maram pirak na basu kangan ke maki marik chumba pakumatu September ani fawa ki manung da pirak kada bani haike Member of Parliament Asauddin OIC na luchengba All India Majlis i Ittihadul Muslimin gi workers na kholaw kaya lauduna Hyderabad Police Chief ki office mamangda wakat pang thoke makoina Raja Singh bo athu otam da phana da demand da hukal loina na karigumba wathok oigeda bo wafum kya phangduk loba miyo adubo Hyderabad Forest sena council akani aiki police na protester kya fajan ke logen lusing ba Amanullah Khan hai ki bada Muslims tani rom protest thabagi matang da fajan ki haire BJP na Pol Sarma Kobi party ki mi amatan thokiba ki matang da Raja Singh na mahak po sagot bo wafum kya phangdokiba laikhrabane Makatarakwa atopa Manipur ki pauda nupi sing da satabo crimes in hangalak libasi judiciary ki mapangal sonbanani desam
Nufising the one even sing but Tabak sing Chatarpada, democracy as a way be or judiciary na akan berjarak fitu na capital punishment pifam thogi and the Democratic Students Alliance of Manipur. Desam ki Secretary Health and Environment oinam Sujikan tana paumis in the phone to kre. Ngasi desam ki may luisang the pang to papaw ki mipam amadam hagna o afam masi pong to latuna mamang tagi. Kontraga matuida afokwa mafanam hakim masano fibo ikay kumna pa mahan ki ay bagi wawda masama tanta sijanaba. Hutak pada gilay kita pada bimasa atu gi thaudok asida sena riba miyoy sing matam chana judiciary na akawarak matam chana judiciary na warak watiam dana khonai asibo mang tharakada badagi kannana bahona gadabani aike khonai asada nupi obi kaya da no makang dana amati atat kham laitana miyot minai cha tharapagi chang ising chawgum hengalakli airaduna saliba sahi asida nupi obi singda miyot minai cha tharakpagi case ma sing taruk sukre Kesing asida natana aido pangamdana khonai gi minok maisa ki badagi tumina phomjinduna thamba kyam romsu lairamgani haike Magna makatana fongdo kibada asing ba khonai gi lurava fibum asidagi kannana ba masung khonai bo masak thien harba thawong singaji chadarakdana ba mapangal klaba judiciary na chena ba singda akba charak pibagi matam oire lamda masida asigam ba nufi da chatharak pa mute minai gi chang nogma nogmagi hengalak liba asi judiciary gi mapangal sontarapa gi khodamni haike Police Department dagi fangba pawgi batungin na pimasa asibo ikay kumna ba mangan bada chenariba magi hapok umafa amadi mavok haujik judicial custody da thamle adu bade sam gi meke dagi nabi masa asina laiki da bada nungai taba fongtok pagaloina na laiki dabi nabi masa asigi thautok ki matang da sem ki baje asina lokolak pathabak thorom khudimakta desam na saruk yagani anasu pawmi sinda fongtoke Tata diay marina Myanmar da lona posina da bahot naramba sengbek satuk fare lamda masagi miyam da ahongba mamalda Laingagas na fangaliba siyang matam chana madi pangkwam thokpa siyang masing suna fangre abegi wakar kya lairingai charakda yam thangdariba Myanmar dat lona fusinduna yang thokna ba honaramba yang thokna ba honaramba oigani ana singnaba tata diai mari da haptana poramba siyang bek jadruk Assam Rifles ke kangbuna mori dagi phagat pangamkre pawasin hai mori da leiba mahasubba Assam Rifles ke kangbuna mausagum arang ayuk pung tarika minit tara mangarum tawa matamda Myanmar ka tayo nila pamorigi Sunrise Ground managda patrolling chat pamatamda. Singna nangay way pamong da tata DI mari kamdo na lerang bateng naki. Tata DI sing atu ki registration number MN02Z 3108 MN04 A4063 MN04C 0220 amati MN03W 0164 ni. Kodakta tata DI sing atu ki driver sing masakang tok paga loina da gari sing atu da yauri pa palam sing atu masakang tok na ba khuna bada government of Punjab haina thaba lamda ba sigim yamna supervine haina khang ba sing bag saruk yawram ba thengna ki driver sing atu hang pong sa thaba da sing atu Myanmar da posin kada bani ai ba khang bangam ki adu mo posing sing atu prak ba ki mari lena ba che sang puthok na ba khangan ba matam da driver sing atu na puthok pangam ki da ba namaram oituna kodakta palam sing atu ka kodana driver sing atu phagat ki bani hairi Popular na atuwa matamda RIMS Nurse Association Lampelvada Sangtura Kadabani. Augiba Agastang Kunda Popular Kauba Congress ki youth leader ni Aiba Mana RIMS ki director ki maramda ngang ki ba wai singado yumpam yawdaba made. Kanagum bakara na insin paman ba wai fajda pa pongko ki ba do RIMS Nurses Association Lampelvan akan ba mongda. Kandem Dawri an Association asigi president ti Sunita na kurek pidu na tadoropa zero lamana fongdorakli. Zero na makata na hai kaya muk yam na kang na popular na asuk chaw korba RIMS hostel ki baramda amri isai ka register RIMS ki baramda tiket piribano RIMS ki present director lakpada ki asuki matek develop laklifa hanadagi khudong chadaba mayam ama phangalifa masage hingnong til khaidana tumba chawa thidana RIMS hostel ki daba kadaida kari soi ki khadagi khanbidona angamba thagda chakhuna da bohona veriba aikoi ki tanglaba lan weriba director bo Mingjat di na ba hona riba popular khakta natana atopalan hai mioi kya na chu RIMS da miyang sang birakano RIMS da politics da wirakano isor ki mandir ga manava mafam asta magoi ge adugamba amutpa wakal aranba miyang amade business ki wakalon pasin birakano hare loina RIMS da matam purmakta ingna sikna miyam ki seba taujage ana so serola to na makata na hare bibasa ka pa thorom miyam na thaji bigano ukal Handak marak piba sak ubo haiba thorom amalam da masida kanna chanarak liba asi miyamna thaja bidana ba umanglai kan ba apun berlup ukal na apil tawrakle ukal ki cherola man hai social media Facebook na sing bada hiram basing matang da aran ba wafu kya sanduk tuna miyam bo charang khoirang ne liba sing asi ukal na laina laude laifa ki wever laithau tinthau sing abadi singwu laifong la sing basing da su asingumba miyam da lana sanduk liba wafum sing asi ki matang da thoidok na pan ki ba leite
ꯑꯗꯨꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡꯗ ꯂꯩꯔꯤꯕ ꯊꯥꯖꯅꯕꯤꯁꯤꯡ ꯑꯁꯤ ꯅꯦꯇ꯭ꯔ ꯄꯨꯟꯕ ꯄꯨꯅꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯃꯗ ꯑꯁꯦꯡꯕ ꯑꯔꯥꯟꯕ ꯇꯣꯛꯉꯥꯒ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯈꯨꯟꯅꯥꯏꯒꯤ ꯊꯥꯖꯅꯕꯤꯁꯤꯡ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯈꯣꯡꯒꯣꯏꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯅꯔꯛꯂꯤ ꯃꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯆꯔꯥꯡꯅꯕ ꯅꯨꯡꯅꯥꯡꯕ ꯀꯌꯥ ꯄꯣꯛꯍꯟꯕꯇ ꯅꯠꯇꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯑꯃꯥꯡꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯃꯩꯔꯥ ꯀꯠꯂꯨ ꯂꯩ ꯑꯉꯥꯡ ꯀꯜꯂꯨ ꯐꯤꯔꯥꯜ ꯀꯜꯂꯨ ꯑꯊꯨꯝ ꯑꯍꯧ ꯀꯜꯂꯨ ꯂꯐꯨꯅ ꯆꯥꯛꯀꯧꯕ ꯁꯔꯦꯡꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯂꯧꯋꯥꯏ ꯂꯦꯐꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯀꯌꯥ ꯑꯃꯁꯨ ꯃꯤꯌꯥꯝ ꯃꯔꯛꯇ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯅꯕꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯤ ꯁꯥꯒꯩꯒꯤ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯑꯃꯒꯤ ꯑꯣꯏꯕ ꯂꯥꯏꯊꯧꯗ ꯄꯤꯔꯛꯄ ꯂꯥꯏꯐꯥꯎ ꯀꯌా ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯋꯥꯅꯔꯕ ꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝ ꯋꯥꯅꯔꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯎꯀꯜꯅ ꯉꯛꯅꯣꯠꯅ ꯍꯥꯏꯖꯔꯤ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯒꯤ ꯃꯔꯨꯝꯗ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯃꯤꯌꯥꯝ ꯋꯥꯅꯔꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯎꯀꯜꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯇꯧꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯁꯣꯅꯤꯌꯥ ꯀꯨꯟꯗ꯭ꯔꯥꯛꯄꯝ ꯑꯃꯗꯤ ꯅꯥꯎꯔꯦꯝ ꯂꯣꯀꯦꯁꯣꯔꯗ ꯌꯨꯕ ꯄꯨꯔꯁꯀꯥꯔ ꯑꯃꯗꯤ ꯕꯥꯜ ꯁꯥꯍꯤꯇ꯭ꯌ ꯄꯨꯔꯁꯀꯥꯔ ꯄꯤꯔꯒꯅꯤ साहित्य एकादमी न्यू दिल्ली लेबाग की तोान तोान स्टेट की अहिबसिंग पीब साहित्य एकादमी युव पुरस्कार अमदी बाल साहित्य पुरस्कार पीनब खंगटपदा मणिपुर की सोनिया खुंद्राकपम अमदी नावरेम लोकेश्वर यावरे सोनिया खुंद्राकपम इब लोयुंब अमदी नावरेम लोकेश्वर की आंगांग लैरिक तोमथिन अमसुंग खुजी कौब लैरिकता मना असि पीनब खलकपने सेलोइद लुपा लिसिंग यांखै अमदी कवर प्लेट यावबा मना असिदा लेबाक की तोंगान तोंगान स्टेट की 5 शेड्यूल चलबा लोल की अयिबसिंग पीबा मनाने ngasi साहित्य एकादमी की चेयरमैन डॉक्टर चंद्रशेखर कंबन मय तंगबल लौदन पांगथोकिबा मिफमदा वाल साहित्य पुरस्कार की ओइना अयिबा कुनगनिथोय खंगटके साहियसदा पंजाबी लोल की ओइनादि खन्नबदा यावखिदबग लोइना संताली लोल की ओइनादि नबित खरनी लैरगा लावथोकनदब लेबनाके लोइना युवा पुरस्कार की ओइना अयिबा कुनगहुमदोय खन्नरबा मतुंगदा मराठी की ओइनादि कोना लावथोकनदब वारेबनाके अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरी चैनल असिना दमदा कानारबदि सब्सक्राइब तौबिद्रिबसिना सब्सक्राइब तौबिरम लोइनाना लाइक एंड शेयर तौबसु काबिगनु पुनमकपो अमक हन्ना थागजरी।